ngasi video si ngasi video si akoi ki puk sannabagi ni haibadi abdominal muscle sing se kamai tawdana train tawdage sannagate haibadi matangda semjaba video ni masi gi matangda paudamjba ngaida mayang mafamda ayakna sanajriba gym masi gi matangda haipetang samna thamjage gym si gi maming new power gym hai masi gi gym si new taipei city aikoina leiriba new taipei city manungda leibani aikoi yumdagi minute manga taruk mukhong na chatlaga leire yam nakna gym si gi yam nungaiba mana gym si masa yam nana thami uji coronavirus lakpagi Taiwan da lockdown tawde aduna gym si ju hangaga lei tu hangbada nate akoi gi pung kun mari hangbani ahing nungtil numit chupa hangba aduga chahi ma chupna dum hangba gym ni masida yam nungaiba amna hairiba gym masida yam nana thami aduna virus ke ke jidai ngapthokna bana mahik matai hatna ba mahi sing adu sinaraga thamba gym ni loina na khoi gi body temperature ga yenga changhalle karumba temperature wangna leibaro ga changhande yamna nungai akoi gi mai ngali masa nali adu iru jabang ko loina lei sini hakna mayang panda pe thamjaningba Hello mayam khurumjari kiming Dr. Ngangbam Chanti Kumar Meetei I have Taiwan da lejabani Taiwan da leina I have English ki professor ma oina I have bodybuilding gi lam da su khongda jabani I have aduga Taiwan gi amadi Global Asia gi INBA gi president oina lejabani ngasi gi video si PUKKI muscle si haibadi akoi gi abdominal muscle si kamai tawdana sannagadage haibadi matangda akoi gi iramdam gi imarol Meeteiolda Paodamjba ni akoi puk sannaba si ayamba akoi sanaroi singna natraga chumnagi akoi gi competition thoktraga su thoktana leiba akoi mioi ke ana even sanaroi sing about ni puk sannaba sida akoi matam chi yamna changna khalli adubu asengbagiди masi koi minute 10 swaida dum losanba yabani maramdi PUKKI muscle si apikpa muscle nina koina matam yamna changna sanabagi mathau tade aduga kanagumba sanaroi singna natraga mioi singna hanglakpo yawi karigino koi gi muscle si ai yam kanna de sanai aduga karigino ubo phangdrise hana khwaidagi madugi maru oiba maramdi koina sannaba warpegi nate koi gi PUKKI koigi unsa je yamna thaba haibidi akoi fat level si yamna wangna leibiduna maram oirangani maramni natraga de akoina haibidi phana kanna sanaraga jo akoigi unsa si yamna tharaga de akoina muscle si uba ngamde aduna ngamdabagum akoina PUKKI muscle si su uba ngamdabani aduna akoina khwaidagi phaba akoigi PUKKI muscle si uhange idea akoigi koi mayek sengna uhange thonsi hairaga de koina cardio exercise toba haibidi koina fat chi lokthokna ba lamden tian bani khangde chong bani khangdene madu tobiba kogi aerobics to tobiba aduga koina PUKKI sajel si kogi minute 10 daina 10 mangau phau adugi manungda sanabiraga adumai toroga di so aduna PUKKI masal si ubangangani aina mayam ni phonda thamjage Pare adudi ujik akoi kamai to na PUKKI kari exercise to boy ai haibdi matangda ha mapan mayamda kitang paudamjake au PUKKI sanarsi khwaidagi ahanba exercise si lying leg raises hai si akoi ki set mari manga tawpiba ahanba exercise oibrina adu repetition sina akoi ki until failure hai tare ko koi ki hek ngamigai tobiba traunga dagina kun kumanga dai mo dum tobu yai masina ko ahan ba exercise obigi maram de koina horok padang ari rina pangal leiringai matam jida koina makha gi saruk se lower abdominal ji muscle ji hana semno ko no ba maram di masigi ji khwai dagi wana thue akoi gi sigi muscle je semba je adu uba ju yamna matam changmani masigi se aduna yari gai di akoi gi sana ba hoba chi akoi gi sigi leg raises si tobiba
set mari natraga manga na tum yani sigi ji natraga na koi gi sigi upright leg raises se koi parallel bar da to bse sigi si to bi ba set mari natraga manga mu to bi ba aduga repetition na kai gi leg lying leg raises to ka dum manai adi traunga gi matak ta to bi ba tara traunga kun kumanga di mai dum to bu yai aduga exercise ani mak punna to budi mathau ta de hai budi sigi si natraga hana to gi bato ani sing ta ama khanbi ba adugi matungda akhoi gi si akhoi gi puk mathak hai tare ko akhoi gi upper abdominal muscle si mathak ki saruk si sem na ba akhoi gi incline sit up si to bi ba akhoi na akhoi gi iram dam de akhoi upak to to bu to adu upak gym da si lairaga di yai laitraga na akhoi gi upak ta to bi ba upak ta to ba yai natraga smai to ba machin di lairaga si to ba yai na sigi siju akhoi set mari gumba to bi ba adu ka repetition na akhoi na he ngame ba ke dum to ba yare kun noi gara traunga gara kumanga gara dum ngami ge dum to bi ba aduga hajaning ba amana akhoi ki sidaisda akhoi yot ambana paide maramdi akhoi ki anaroi hormone jaw kangbu ge maina aduna yamna phajade puksi sakto aduna pukse pana patakna masal thoala thambasina phajai aduna yari gai ti akhoi yot yaudana sanabi ba hakchang ga rumba jina tawdum yabne dum set mari gumba tawbiba aduna dum yare aduga si tawba matam je jo khoi gi repetition ji su khoi gi hoi kumanga traunga kumanga smai dum tawbiba yai waba matamdang hak pothabi ba yai akhoi second khara dui matungda akhoi gi psyche akhoi gi pukki da akhoi side ta akhoi oblique sana akhoi gi masal macha macha ohum mari tinga lebido akhoi gi rib bone gi mathakta adu gi masal du semna na akhoi na twisted haidi leithok laisin to base akhoi na akhoi gi elbow jina asomda amuk leiba somda amuk leiba sum to biba yet ki elbow jina oi gi ni da theng na ba hona biba adoga oi gi elbow jina akhoi gi yet ki khu da theng na ba hona biba se akhoi gi psyche oblique se sembada mating pang ahom subata akhoi gi crunching ha sina akhoi gi mayai gi pukse da pana ba hona bane si tawbe budi makha su mathak su maya su loi pale adu akhoi maru oina akhoi na khoi mayai gi sokse pana na bhotna bi basi sana ba matamda yo sigi si akhoi set mari gumba sana biyo aduga repetition na akhoi gi hoi taraunga kun kumanga swai ba dum tawbi ba yai akhoi mi gi matungin akhoi gi pangal haidi tawba ngam da ba lei bani na akhoi na tara traunga kun kumanga di mai lei daki khwai daki aroi bida koina sanaba yaba koi si akoina cable nataga rope crunching high masigi se akoina set mari gumba sanabe masi yam nungai masigi ji sanaba sina koi gi puk se yam phajana pump tawe koi gi abdominal muscle se masi sanaba mta yam phajana pump tawe aduna ayakti aroi bamtamda ayam bamtamda aroi ba exercise oina masigi item ji oina tawe sisu set akhoi mari gumba sanabiba set mari Sannaraga koina repetition jena akhoi tara traunga kun kumanga admai thambio aduga amana ningching bigada ba amana sida chu akhoi yot che plate hapse yamna lumna tawbidaba koina yamna lumma ga mo mamang da panje ga bidana akhoi puk se yam chok thu e phajade
aduna pukse patakna masal kabaduna fajai koina stage da thok matam da chu chu chatok chachin da chu dum nungai aduna yamna lumna sana bachi kaya fajade koi ki abdominal muscle si chok thok panina aduna koina atei muscle sana matam da koina lumna sana je muscle chaw no bane aduna pukta ju lumna sana de puksu chok khale koi muscle je aduna yari ngi da koi body weight se koi hakchang gi weight choina sizinaraga koina muscle je sembi ba sida chu koi ki side oblique to koi ki side ta yawba muscle do adu semna na ba koina koi ki crunching ji tawba matam da koina yet ki khuning jina oi gi khuurom da lechen bi ba aduga oi gi khuning jina koi gi yet thangba khong gi khuurom da lechen bi ba asmai taro da koina twisted tawre koina leithok lechin to bai tare koi ga chang je asmai taro da koina side ki abdominal muscle se koina semba ngam aduga loisel lakpada mayanda mok ningching janing bana khoigi abdominal exercise ji aina mamang da panjage badamaina khoigi minute tara traunga yamabda kun gi manungda loisin gadabani asidai da khoina aina sidai da exercise mayama ma de hapchan jare adu khoina tauba ya ba exercise haraga de khoina exercise yamabda manga muktane khoina darkar oirisi mathok tarisi sida yengbiyu ai yamna exercise tok de abdominal si adubu ai haki puksi khwai de gi koi gi oina thangba lepi basi ai hak ni ai haki pukta yengbiyu yamna mayek sengna aduga line phajana leibne adu akoi minute traunga kunde hena sanade adu tawbita bo koina cardio si tawbiba cardio si tawbi koi fat si lokthokna ba the fat si lokthok de koina sanari ba exercise si adum konare koi muscle ji sem da mayek sena mayam bu thagachari video sibu yang tibagi damakta like shu tawbiyu subscribe tawbiyu share shu tawbiyu aduga mathangi video da hapak pada mu unarsi mayam bu thagachari si hak na Mr. World 2013 da Jacintos Chris na thokpa dura number 1 taki bagi photo ni mayam bu thagachari